अहानबदा मरुब पाउसिंग मणिपुर ओइरिबा तंग तादबा फिबम असigi waroisin ama laknaba khongthang oina ngasi amuko kokomi amadi fox ki mihut singa home ministry gi official singa housing new delhi da wari sanari मणिपुर की सकनाई रबी क्लासिकल डांसर ओजा पद्मश्री थियाम सूर्यमुखी देवी ना ngarang इखंग खंगहौदना मसागी मयुमदा लेखिदबदा मणिपुर की गवर्नर अजय कुमार भल्लाना अवाबा अमदि नुंगाइतबा फोंदोरकली अमदि फौगाक चाव इखाई मखा लेकाइदा लेबा कैथियल यंगसिनबा चंगे तौबदा सेंट्रल सिक्योरिटी फोर्स ना लोक सभा की एमपी डॉक्टर विमोल अपोइजमदा अथिंगबा पिरखिबा थवोंगबु एमपी मसाना लोक सभा दा वाफम असि पुखटलगनी हाइरी ISCOM मणिपुरी पाव मियेंग ताबिरबा पुमनामपुर सना शर्मिना ताराम नोक्चरी अमदि पूजा सिफाबगी मरु एबा पाउसिंग संदोकना पिजुरी हौखिबा चही इंग कुमजा लिशिंग अनि कुल हुमदोइगी मे अहुमदगी मणिपुर कांगलुप अनि गी मरक्ता थोगलखिबा हाटना सुनबगी थौदोक असिबु अथुबा मतमदा वारोइसिन अमा पुरकनबा दिल्लीदा लौखलकपा खोंथांगी मनुंग चन्ना ngasi ayuk pung 12 dagi hauna manipur gi civil society organization ahum gi mihut singa ministry of home affairs ke mihut singa wari sanabagi thabak haujik chathari wari sanaba asida saru yariba manipur gi civil society ahum adudi all manipur united clubs organization amuko dagi mihut taret coordinating committee on manipur integrity kokomi dagi mihut taret loinana federation of civil society organizations manipur folks ki mihut manga yauna punna mihut tarama panna saru yari chahi asigi february 13 dagi manipur da president rule chatta hankibadagi ahan bo oina april manga da maitai amasung kuki zo CSO singi mihut sing ministry of home affairs na sinduna delhi da mifam pangthokre masigi matung tarakpada april 3 ta amuko amadi folks ki mihut kangbuga ministry gi official singa unaduna wari sanaki me kun manga dana kokomi gi mihut singa amuk unaki ngasi maitai gi CSO ahum gi mihut singa punna unariba asina ministry asigi oina ahum laksuba mifam oiri ngasi gi CSO ahum amadi ministry of home affairs ki official sing asiga unariba asigi maru oiba center point asi punna phaminaduna langi waroisin puraknaba honaminaba haiba asida maru oiba mityengfam oigani haina thajanari ngasigi new delhi da chathariba mifam asida home affairs ki maikaidagi ministry asida north east affairs ki advisor oiriba AK Mishra intelligence bureau gi joint director Rajesh Sihari Kambal amadi atai ministry asigi official kharasu saru yari hairi मणिपुर की सकनाई रबी क्लासिकल डांसर ओजा पद्मश्री थियाम सूर्यमुखी देवी ना ngarang ikhang khanghaudana masagi mayumda lekhidabada मणिपुर की गवर्नर अजय कुमार भल्लाना अवाबा अमदी नुंगाइतबा फोंदोरखली ngasi ayuk mahaki social media X ta thagalakiba post amada मणिपुर की गवर्नर ना लेखिद्रबी सकनाई रबी असना जगोई की लमदा लौरमलिबा थौदांग अदुना मणिपुर अमदी लेबाक असigi mingchat मालेमदा सक्ताकलमखी सकनाई रबी असना लेखिदबदा महाकी इमुंग मनुंगी लेहौरिबा मियोइ सिंगी मफमदा अवाबा फोंदोरकपगा लोइनना लेखिद्रबी थवाइना इंगना चिकना लेबा ओइरसनो हाइना महाकी पाउजल अमदा पल्लकली नाकलमरोमदा मणिपुर की हानगी चीफ मिनिस्टर ओइरंबा MLA नोंथोंबम बिरेन सिंगनसु पद्मश्री थियाम सूर्यमुखी ना लेखिदबा हाइबसी मणिपुर की जगोई इशै की लमदा यामना चाउना मांगजबा अमनी हाइना सिंथारकली महाकना कथोकपगा लोइनना लमदम असigi नाट जगोई इशैबु अवांगबा थाकता पुखतनबा होनरंबा थौदांग अदुबु थागतपा फोंदोरकली इंडिया की ओइना ख्वाइदगी चाउबा मरी सुबा थाकता लेरिबा माना पद्मश्री अवार्ड की माना फंगलबी मणिपुर की सकनाई रबी क्लासिकल डांसर लोइनना मणिपुरी जगोई की सकनाई रबी ओजा थियाम सूर्यमुखी मसागी पद्मश्री अवार्ड ममित बकना उबा फंगबा नुमित की मथंगी नुमित्ता लेखिद्रे इंडिया की ओइना अचौबा मना अमा ओइरिबा पद्मश्री अवार्ड असि हंदक चही असigi मे 19 इंडिया की प्रेसिडेंट ना थियाम सूर्यमुखी की मफमदा लांथोखी अदुमकपु मसांगमदना लेरकपना अवार्ड अदु मसामकना दिल्ली चतुना राष्ट्रपति भवन दा पांथोखिबा थौरम अदुदा प्रेसिडेंट की मफमदा अवार्ड अदु लौबा ngamkhidabani
चटलिबा था असगे कुनिपानदा मणिपुर लेंगाकी कमिश्नर होम पुरीबा एन अशोक कुमारना हाइरिबा मना असि दिल्लीदगी पुरकलगा लेंगाक असगी चीफ सेक्रेटरी प्रशांत कुमार सिंगा लोइनना हौखिबा थांगजा नुमित्ता मसागी मयूम कशांपात लेमजम लेकाइदा चत्तुना खुसिनखिबनी खुदसिन्नरुरबा मतुंग मथंगिन थांगनबा नुमित हाइबदी ngarang nongmaijinggi ayukta saknai rabi asi lekhidabani panbayai award asi khakta nattana saknai rabi oja asi ing kumja lishing ani ahumda sangeet natak academy award amasong ing kumja lishing ama chamapan marifu mangada manipur state kala academy award yauna manipuri sahitya parishadna ing kumja lishing ani tara mangada classical da nrityan ratna mana loinana ing kumja lishing ani mapanda guru tarun kumar sanman mana piduna ikai khumnaba utkhrabai maming leirabi oja amasuni कांगवाई मना की बिष्णुपुर डिस्ट्रिक्ट की मनुंग चन्ना लेरिबा फौगाक चाउ इखाई मखा लेकाइदा लेरिबा कैथियल की फिबम यंगसिन्नबा चंगे तौबदा सेंट्रल सिक्योरिटी फोर्स ना लोक सभा की मेंबर ऑफ पार्लियामेंट डॉक्टर बिमोल अकोइजमदा अथिंगबा पिरखरे हाथिंगबा पिरखिबा अदुगी मतांगदा एमपी मसाना मफम अदुदा लेरिबा तरामा थोइसुबा गरवाल राइफल्स के यूनिट कमांडर दा फोन तौदुना करिगुंबा एमपी अमसु ओइरिबा एमपी असिगी इनर पार्लियामेंट्री कॉन्स्टिट्यूएंसी की मनुंग चल्लिबा मफम असिदा चंगबदा अथिंगबा पिरबनिना लोक सभा दा वाफम असि पुखत्तुना खंगहनगनी हाइना एमपी मसाना फोन तौदुना खंगहनख्रि हाइरि थवोंग अदुदगी एमपी मसाना मफम अदुदा चंगलमदना हलखी हाइरि ngarang MP Dr. Bimol Akoijamna mahaki office na sinduna mathang thada the role of legislatures in tackling the president crisis and crafting a new Manipur haiba topic ta state ki thakta essay competition amma pangthokadoriba asida saruk yagadaba mahairoi singi screening test pangthokliba mafam singda MP masana laktuna yengsinki खोंगचत असगी सरुक ओइना एमपी गा माहिरुई सिंगा इंटरेक्शन पांगथोकलबा तुंगदा फौगाक चाउ इखाई मखा लेकाई फावबा लाकलगा मफम अदुदगी मीटर चामरोम तमक लापना लेरिबा कैथेल तमना चंगसिनदुना कैथेल गी फिबम येंगनबा होनरकपदा मफम अदुदा लेरंबा सेंट्रल सिक्योरिटी फोर्स सिंग अदुना अथिंगबा अदु पिरखिबनी हाइरि थवोंग अदुदा एमपी मसाना मफम अदुदा लेरिबा तरामाथोय सुबा गरवाल राइफल्स के कमांडिंग ऑफिसर अमदी सेकेंड इन कमांड गा मोबाइल फोन के खुथांगदा पाउ अदु खंगहनखी हाइरिबा मफम अदु अतोपा मी सिंगसु सथोक ससिन तौनरी चुरचानपुर डिस्ट्रिक्ट की पुलिस सिंगसु कांगवाई फाउबा लाकनै सुपनगी मीटर चामखक लापलगा लेरिबा मफम असिदा फाउबा चंगबा याहंदबा हाइबसे बफर जोन लेते हायरगा बफर जोन अमगुमना मी चंगबा याहंद्री मसिगी फिबम असि ओइरबदी इंडिया पुंबदा एमपी अमबो महाकी कॉन्स्टिट्यूएंसी मनुंगदा फाउबा चंगबदा अथिंगबा पीरे हाइबा वाफम असि लोक सभादा पुथोक्तुना लेबाक मियामदा खंगहनबा मथौ तारे हाइना मोबाइल फोन दा वरी सानबा अदुदा खंगहनखी थौदोक असिगी मतांगदा एमपी ना महाकी सोशल मीडिया प्लेटफॉर्म एक्स हैंडल दा थागलकिबा पोस्ट अमदा लोक सभा की इलेक्टेड मेंबर अमबु इंडियन आर्मी याउना सिक्योरिटी फोर्स सिंगना ngak senduna leramlabasु कांगवाइदा चंगहलखिदे हाइना इरखी हाइरिबा मफम असिदगी मैतै पांगल सिंगदी महाकी ममांगदा सथोक ससिन तौबा याहल्ली हाइनसु पेंदबा वाफम फोंगदोरखी I see. I want to go up to that market area, which is barely 100 meter. Can you send someone from your unit who is in charge of right now? I just want to see the market. ये जो कंगबाई वाला मार्केट है ना फगाउक्सा से ये कितने मीटर है मेरे सामने ही है इधर जो मार्केट है ना कंगबाई बाजार send someone. I just wanted to go there and check the market area, and then if a member of parliament can't even visit, I'll just put it up in the Lok Sabha. You know, if then I have to say that you have told me that there is a security concern, if there is a real issue. Otherwise, if a member of parliament can't even visit, I'll just put it up in the Lok Sabha. You know, if then I have to say that you have told me that there is a security concern, if there is a real issue. Otherwise. Bomb disposal team yauba security force na ngarang Moirang police station gi manung chanba tera khongsang bi maning laithel gi mafam amadagi 51 mm gi ILLG bomb ama plan tawramba thengna khri hairi bomb adubu bomb disposal team oi aduna mioi amata asok apan yauhandana pokhai hankhre mafam adumaktada makha taba investigation chathanaba bomb machet sing recover tawkhri hairi
Security Force na ngarang lamlai police station gi manung chanba nongpok sanjenbam khulen dagi lona thingkraba KCP noyon gi miyoi ama fagatri hairi faraba miyoi adugi maming Manohar Mayom Kabichandra alias Rajo chahi kunipani lamlai mayai lekai dagini amaromda atopa security force ke kangbu amanasu lamdeng awang lekai dagi yumnam Prem Kumar alias Nongthang chahi kuntrama thoini lona thingkraba lal haulup RPF PLA gi active cadre amafaki mangondagi mobile handset ani hangam mapal machugi Vespa amaga fangle hairi nakalamadana security force na Singjamai police station gi jurisdiction gi manung chaliba hairangoi thongi fish arcade shop manaktagi lona thingkraba lal haulup Pripak Pro gi active member amasu fagat ki hairi faraba adudi kangabam Raju alias Purel chahi nifuni thoini leifamna sagolban kangabam lekai dagini hairi All Sora Clubs Coordinating Committee ASCCOC Sora gi nauna thaupu gadaba miyoi sing ngarang committee asigi advisors sing yauna Sora Bazar Complex ta pangthokiba mifam amada khanghankre nauna khallaba miyoi sing adudi President oina MD Abdul Sattar Vice President oina MD Safir Rahman General Secretary oina Mac Rizki Shah Finance Secretary oina MD Bashir Khan bu yetnaba yaudana khankre nauna khallaba thaupu gadaba singna amatta oina apunba club sing asigi coordinating committee asina leibaki amadi miyamgi namak thamoi sengna kathokpa amaga loinana thabak pangthok minaba haina punna amatta oina wasak lominaki Bharatiya Janata Party BJP na Mizoram gi Siaha Assembly Constituency dagi MLA oina karakliba Dr. K. Baichwabu Mizoram gi anauba BJP gi State President oina hapkhre Dr. K. Baichwabu anauba President oina lauthokpagi thauram ama Aizol da leiba Atal Bhawan da pangthokpa thauram amada BJP gi National Returning Officer oiribi Wanathi Srinivasan na lauthokhi Mizoram gi Siaha District ki Thingsen Khungangda pokhiba Dr. K. Baichwa ing kumja lishing ama chamapan marifu tarama thoida Imphal gi Regional Medical College tagi MBBS loisinki mahakna politics da khongdarakringai mamangda Siaha Civil Hospital da Superintendent oina thabaksu puramki politics da khongdaraklaba tungda ing kumja lishing ani nipanda Independent Mirep oina mikhalda mai paklakhi tungda Mizo National Front MNF da yawraktuna term anirak mai pakhi ing kumja lishing ani kulhumdoida mahak MNF tagi tanthoraklaba tungda BJP da yawraktuna chahi adumakta da pangthokiba Assembly mikhalda mai paklakhi Tha asigi tarama pandagi kunmanga fauba Haryana da pangthokiba Under 17 Boys and Girls ki 6th National Boxing Championship da saruk yarubada gold medal laurakpada natana Best Boxer ki title su fanglakhraba wangu kashartabi dagi maibung khongbam lanchen babu pukning thaugatuna lamdamadugi miyamna taramno okhre Boxing Federation of India gi mityeng makhada Haryana Boxing sangna sinduna Haryana gi Rohtak ta pangthokiba championship aduda state asigi oina chauna mai paglakhraba Best Boxer title su fanglakhraba gold medalist Moibung Khongbam Lanchenba Kakching District ki Sugnu AC gi manungda leiba wangu kashartabi dagi Moibung Khongbam Gauramani amadi Suniti Bala ani gi machanupa atonbani Championship aduda boxer M Lanchenbana Best Boxer title yauna gold medal fanglakpada wangu kashartabi Youth Club WKYC amadi Mairapaibi Singh lamdam adugi ahallaman yauna miyamna Lanchenbabu lambida lei paring silbiduna amadi achamba khudol pot sing piduna pukning thaugatki wangu kashartabi Mairapaibi lupki maikeidagi boxer Lanchenbada pukning thaugatuna angamba shielgi matengsu pikhi gold medalist M Lanchenbana phongdorakhibada sugnudagi Oja Narendra ahanba oina boxing masana asi tamlakhi SAI da leiramlaba matung haujik Medicom Boxing Academy da leiri handaki National Boxing Championship aduda India gi tongan ba state singi boxer kayabu maithiba piraba matungda final bout da service kautakhi adubu pakhatpa amadi thakatpa kharadi pokhi hairaduna gold medal gi boot aduda service ke boxer adubu ani suba round da maithiba piduna gold medal laurakhi amadi Best Boxer gi manasu fanglakhi hai
ai bo han ma tak lek bo jana renda tak pire aduga I side changa ga jina me kom le jari ai na hada Haryana da sana jo bane Boxing Federation of India under 17 boys and girls ai sana jo bujila ai gold medal phang jare awa best boxer ju ta jare final dai services ka ta je services ka ta jare isa da thokat pa dum pa khat pa po e ado second round dai na count on pi duna ma mai thi ba pi re ai na man jare mathang chacha ga dam je Youth Asian Games India di participate tawo chacha ga dam ne masida India na selection tawo masida ai bo thawna pangan bibio me amna adugi na makta ikana thawai sang yaw na hore je Imphal East District Sepak Takraw Association IDSA gi Special General Body Meeting ama haukiba June gi tang 19 gi ayuk pung 9 da PUC Kairangi Office da pangthokre Hairiba General Body asina term in kumja lishing ani kunmanga amadi kunmapan fawbagi Executive Body ama semkre hairi Hairiba Executive Body asigi nauna thaupugadaba sing adudi President TH Brezabidhu Vice President Chaubal KH Amadi A Mahavir Sharma General Secretary da P Ranjit Singh Amadi atay atopa miyoy mapan amana tongan ba fampuragani haina IDSA na thadorapa chirol amana khanghalakli Manipur Cricket Association Sinduna Chatharakhiba ahumsuba MNCA Women's T20 Trophy gi champion joint winner oina khutsinaraga thangmai banda amadi AKSDO khangabok na oikhre ngarang thangmai ban ground da sanagadaba final match nong na maram oiraga ground gi fibam phattabana maram oiduna joint winner oina khutsinakibani joint winner piduna ngarang loisin khiba trophy aduda AKSDO khangaboki sanaroi thokchom langlen chanuna khwaidagi wicket loba sanaroi oikhi sanaroi asida shelgi mana amadi trophy khutsinaduna ikai khumnaki run khwaidagi yamna lobagi manana force khetrigawgi barkhatun khanamna lokhi sanaba asibuso shelgi mana amadi trophy khutsinaduna ikai khumnaki Trophy asigi player of the series ke manana Shero Thangmai Bangi Sanaroi Kebria Sapam na Loki Sanaroi asida Shilgi mana amadi trophy khutsinaduna ikai khumnaki Trophy khutsinabagi tharamda Manipur Cricket Association gi Secretary L Ronald Treasurer CH Nishikanta Amadi Joint Secretary Sayed Sultan Amadi Men's Tournament Committee gi Thaupuba Singh Amadi Women's Tournament Committee gi Chairperson Su Saruk Yaduna Mana Singh Khutsinaki All Manipur Football Association Sinduna Team Taruk na Saruk Yaraga Chatharakiba Taramanga Suba AMFA Amfa Senior Women's Football League ki Champion FC Imphal Mayai Kuibina Oikre Team Asina match Tara Sanakibada match Taruk Mai Pak Laga match Ahumna draw Oiduna point Kunma Thoi Fanglaga Champion Oikibani Team Asina League Asida match Amma Maithiki Loinana League Asigi runner na MPSC Manipur Police na Oiki Team Asina League Asida Punna match Tara Sanakibada match Manga Mai Paki match Ahumna draw Oiduna point Tara Nipan Fangki League Asida MPSC match Ani Maithiki NHPC Limited Loktak Project na sponsor tauduna Youth Development Association YDA Ningthaukhong na sinduna haukiba megi tang taranipan dagi hauduna team kunithoi na saruk yaduna chatharakiba the Khelendro Memorial Trophy 2025 5-man A-side football tournament Ningthaukhong Higher Secondary School playground da ngarang loisin kre Football tournament loisin bagi thauram aduda Bishnupur AC gi MLA Govindas Konthaujam Moirang AC gi MLA Thongam Shanti Sana Konung Uttra Sanglin gi Angom Ningthau Angom Poireiton Loktak Project Manipur gi HOP Upendra Hajra Okram Khelendro gi Loinabi Chawbalaima YDA gi President Okram Yohen Bana Athoiba Mithunglen Oina Saruk Yakhi Ngarang sanakiba football final match aduda Crime Makers Boys Ningthaukhong na Aramba Unit 32 bu Panjal Ahum Amada Maithiba piduna Crime Makers Boys Ningthaukhong na winner oiki football final aduda winner oikraba CMB Ningthaukhong da Shelgi mana lishing nifu
Memento amadi runner up oikraba aramba unit 32 da shell gi mana lupa lishing kuntra amadi memento piduna ikai khumnaba utki thauram aduga mari leinana angom ningthau angom poireitona phongdokhibada sanaba haibasina hakchang fananaba natana yeknaba leitanaba khwaidigi faba lambi oibata natana thaksi khasi su tamnabagi afaba mafam oiribani maram aduna haugalakliba sanaroi khudingmak isana pamjaba masana makhal amamamgi sanaroi oisi loinana matam chana yum kai panduna afaba khunai ama semgatsi haiki khunai ama por paiba sida sanaroi singi achong khudol ama darga lai haina khanji aduna sanaroi singisu sanaba matamda khasi leina sanaroi ni haira saroi jaba tawoi jaba Sakshan yutham punamak na sahiduna idam dangi khalaga sanabada mangsin thana hoda hiyo adu loinana aibogi nasi ki tonamai si pangtho miba angni duo idam dangi ire ka sigi hira so wa katho pudi masar tulo idam laba pawang ido kelendo idamutta YTA na nasi nisi bo ina pu bon tonamen pangtho pase sigi damutai YTA club nisoi ikogona ai thara ko tungok sari Hosi aroi bada maru eba pau amuka hana pijari. Manipur da oiriba tang ta daba fibam asigi waruisin amalak naba khongthang oina ngasi amuko kokomi amadi fox ki mihut sing home ministry ki official singa hauzik New Delhi da wari sanari Manipur gi Saknai Rabi classical dancer Oja Padma Shri Thiam Suryamukhi Devi na ngarang ikhang haudana masagi mayumda lekhidabada Manipur gi Governor Ajay Kumar Bhalla na awaba amadi nungaitaba phongdorakli Fogak Chau ikai makha lekai da leiba kaithel yengsin bachange taubada Central Security Force na Lok Sabha gi MP Dr Bimol Akoijamda athingba pirakhiba thawong angu MP Masana Lok Sabha da wafam ase pukhatlagani hairi Pungja se fawbagi oina ISCOM na sandokchaba Manipuri paw matanga sidalejuri makha taba pawgi demak ISCOM mi engta dona lebiyo